Hello guys, ngasi mu pudun lkchge maym gi damakta Thoibisu Nupini hariba sigi nipan suba tangkak maym tabi khre ahan ba tangkak tagi na tari suba tangkak phawbol le palaitana ngasi pudun lkchge basna nipan suba tangkak ni nipan suba tangkak asida Thoibina darobat ki matang na khangak pa amadi darobat na Thoibida blackman toropagi matang ni mayamna wari asibu nungai birabdi like share subscribe toksin biramu aduga anu botabi ba viewers singorabadi subscribe button aduga bell icon aduga hanan nabiyu aduga like share subscribe sing adu su tobiram wari si mayam nungai gani hana khanjai matam sida nupi sing yumpham da base objaraga izab wari ma khangni mayam wari asibu pung thogot bibo oina aigi channel asibu su mayam support tobiyu amadi mayam gi support agi makha wari sing su liba ngamboi jage haba se mayam yumpham da ni jari mayam majik sinajari Thoibisu Nupini hariba sigi nipan suba tangkak taminse. Hello bye kai kamai toroge bye Thoibia ai loina ma khange dabungi matangda aduga magi imungi matangda so ai loina ma khange bai adudi bai nang hairo bai magi hek matangda nana khangbo do noina ma hairo hoi bai nang muna tasalu ko kaudana ba bai dabung se lamsa jamna kamba nupa singi menungda nupa ma oi haba yai magi imungda maga kan amtaga punde nupi wathok thokpadagi mayumda leiba yadabadagi mamagi hingkolda magi yum tongan na saraga leiba oramale bai darobat ki machim naushe humni nupa ni nupi ama darobat na yaima magi mathakta mayamba amalei macha nupi du budi luhongkhre aishu darobat haina dum haire nang na haibaduda magi asengba mingse biki kawi lekai mayamna abung haina khangnei aduga robot haiba mingsina film star robot kowa nupa amaga masak apet manei haiduna manabagaina thonba mingni magi ahan bagi nupi do masa nupa ama yauraga kaina bani hai nupi do dusu pharaga lobibo oramale masak shodum phajai hai aduda mana nupi angangda karan tarubodo adagi leminaba ngamaroi haina nupi duna khaina khibani hai bai aduga hojik loriba nupi asina kakching dagini nupi adugi mingna rekha kawai bai nupi se mana kaina ge tawbujani nupi dugi condition jaraktabudagi lekai club toroga namdana lobo da male hojik darobat ki macha ani sure nupi ama nupa ama nupi macha aduna hantak class 6 kare nupa macha aduna class 3 kare haye bai aduga nupi macha dugi mingna naubi kowe nupa dugi na nauba kowe bai macha ga yamna chaure bai darobat ki ma se mayum su nganna panbo ramale aduna su aina hanbagi nupi se masa khangodri se darobat se lai su dum phana hore haye bai aduga sangana manghan bani hai magi mamana bagaina tawraga ayamba tawbo ramale mana ngaudana langdana le tawri basisu magi hanbagi nupi se class 11 karapada phabo oramale darobat adudagi darobat se like tamba toklaga workshop ta gari body sanbagi yawbani hai bai aduga hojik lairiba nupi asisu maga khanaraga mayumda salise masing khangdre hai adusu ataigi natramale nupi koibagi nupi gi matangdagi ni hai bai mase nupi kayagi mapu oramgani masing thiba ngamdong mandebo hai migi sel mayam amasu tole aduga magi yamna sathiba amana maga koinariba nupi singdagi mana paisa su hekta lokthoi hai ahan badadi mana sel thadaraga sel paiba saraga nupi se koidoini aduga nupi dudagi mu natai chadaba photo video na singba sin namlaga khanaba hauraga ki halaga sel lokthoklaba aduga nupi singdagi mana sel se namdana admana lokthok male bai aduga loktho kanda adumak nupi singje kaina thoki bore male bai magi mong se aduga bai ma se aidi yamna ki magi wari se tabada aduga amana bai moigumba nupa singse ladies killer haise moise yamna khatpa natai pudai chadaba nupa singye manungda amani bai moise kakthatlaga hatokadabani bai moigumba nupa singse moigumba nupa kaya sinane nupi oibi kaya ge punsibu temsingnari base bai magi matu machadugi khalubada aina hena wabi bai ado magi nupi magi machadugi photo su yawe aina haiba imanabido aduda thalakpani bai nangi whatsapp ta itharake bai hello Thoibia hello Thoibia kadorozano Thoibia
nang tabro bai hello hello bai tai bai bai nang kai dorage nang kapiro bai kai dorage hai ba nang na mangan na khangori se pharabani nupa sigi matang da hojik kaina thu bai kadong na duno sigi nupa se nang khangnaraga aduga amana bai ngarang ai ga photo kamina ba ibani phamlingai da hai mahi piram bai mana bodo nang khangbra ama akhuni na ngarang ada phamlingai da hai mahi piram bodo adugi imana bodo aduna nang se amukta haibiyo kanna haire bai laik chu yamna haibane noi section chu pulle hai maming salai ko bone bai nang khangbro aduga nupa do paisa chu pai bane bai somil hato bane mogi hello karino network na kaino thoibiya kanu chup chap ta le sibo hello bai nang tabro bai hello aingon dari network si ka shu to de da hello thoibiya nang tabro bai hello kaidoro ge ba hello karino mai gi network sinaro ta du hello thoibiya chup chap ta le bai ai thamage ai ka shu to de da bai o bai nang network su ya da ba male hoi bai thamo ai horen oina pau phorage ado nang hejena khalunu he bai dugumba mathong chadaba nupa amagi bu bai magi mangda lenaga dabane ado aina haiba salaido yamadi phabani ko bai phare thamlage ko bai aiso halaknaba tawrage thamage bai sumna ai Elizabeth ki wari singdo tarubadagi ai henna awaba chama hapame ai kari tawgadabna haibasu ai khanglamde tasingna ai hingningbasu phauramde adubu ai asawbuna ngamkhai leiramde darubat ki mathakta ai laman khungge haina ai chabyungna khanki mabu tasingna para amadi tambirage haina khanki asawbuna thumat khraba ai gi famda afaba karino phataba karino haiba ai ama amu khantharudre aina darubata call tawe pairakte aina hanjan tawshinbadagi mamai thangda ma paire aina hangi magi mapamda nawba amadi nawbi kanano haina mana hanbada khumakte aina amukhasu hangbada mana moita chogi machane here aina chingnaba pumbada sumle haina aina lowe aina mongonda hai sauraga na amana chin thiba ifamda nangse aina phana khalubani adubu nangdi nupi gi sadungda mitabo rambe thuya nangona sigi ofumse kanana hairino ha nang aise yama thajidrabra ekhoi ta chogi machani haiba sida nangna ingonda thajidri se kaigino tasingna nangi sigi mong sidi tasingna aingonda nana kaina ningbagi atopanu pa ama nana khangna ningbagi aingonda badna pirpa male atopanu pa pam ke ai fonda badnam pina banang honarabasu adum sena hayo aduga nangna hekta badnam piba yaba mira ise thoye yare ai loina khang ita nangi leifam se kadai de no tasina hima thoibiya ai kaya ra khayu haibano ai nopok sengmai dagini haiba sida kaya ra khai khu haibano ba nangonda kanana kari hajalapano thoibe seng hairo oh nangse nopok sengmai dage okay phare ai yarage nang haibado ai yarage le rekha haibano pisina nangi kana nawba nawbi haribasina nangi nayambagi nasa oirabadi rekha sina natai mara yari poki yum sina kanagi yum masi aingonda khangalu maduna trabadi nangi su afabu lambi oiroi tobe nana khalido onaramani nangna hariba mido ai khangde kana roi khangde tobe aingonda badana pige khangde no tobe nangna hariba mido ai khangde aduga wafam che nangonda kana harapono tobe chena haro ai thabuk tawge fare asine nang khangde ha batra ai yarage yari bokta leipa vehicle clinic ta nang kari mari lene anuga hoji nangna leiriba nanga thabuk toriba department duki ai card tharo nangi aadhaar card su loinam aduga ngasigi numita nangna aibu lawba lakadabani karigumba aina haiba singe taroktraba nangaina kai dawge emo
bu pate so ai gano ana daga pate tanjatuda darobat call thamki aina halaga call tawbada su phone parete adudagi aina police ta ayo ta kani kari gumana call se parete di haina aina magi whatsapp ta message thajale even magi macha magi nupi magi yungi thongka loina message thajale aina message da ju photo ina thajane message aigi akan akan ba wahi hairaga thakre ma phone da di receive loina tawkre ngakhtang magi phone do lerambaga dum ok thawkre aina sumagi aman khudana di toy khalagale ai magi matakta afaba phatab thidun aisu achawbuna maram moraga wakal sida khandadaba action bangam hode achawbuna hen kibana ai loinamak haidoke hane khanki aigi nakanda kanha leri aina ngangliba sida mi taramuni taramoi ai khantabang amode aina aigi tayai halak pho khangode ngai haktang leibaga atop number amadagi engoda call ama lai aina call lo paikhatlu bada daru wadu me mana hairaki engoda dakki tawga engoda mana hairaki thebe ai nongonda wafam mama haige munato karigumba nangna aigi wafam ase muna chadati nangi punchida mangjebudo rebani thebe ai nupi thire ai isa su leire nana khangli pumudo asumane aigi sani leire thebe dagi tu kachaba pai dagi na phamdai da kai da ki hegula sa dagi na phamdai da kai da kai hegu fi musu da puto da kanba sa dagi ai da tu kachai thai atu no da ba dagi na kari toro ke hebto yema dagi na bitte da yuguna nana puli ba namado adu bu yauda hinga aina nana aigi punchi chu mangat ba yabra nanga ibu thuna lawlo nanga ina police ta chuta kan cha nang di aina leba tharu thoi tu kan chai nanga pulu mai cha chibo hera thube nang wahi duk nang hin normal da tab thako nang na iwa se ta ko wa se ta dra bade yamna kaira kani thube ai dinu pane thube hoi ai sulale ai sana yai aduga amana aina nangbu ahan ba thena jakiba namituda aina nangbu nungsiba phauke nangi saban nangi fajaraba maithongdo urubada aigi thamoise pubangam kide nomu tamurabasu nangbu aigi ujininki aduga mana aina nangbu tasengna pangki ahan badade aina nangbu time pass ki ngahake oina khalamne thebe adubu nangi samjaraba na tawduna aibu nanak to sum jinjinki aina nangbu nungsijabasu asum helame mamaidadi aina nangbu thamui sengna nungsijare thebe hojiksu ai nangbu lobong ngomgine thebe aigi iral ai isana yai adubu ai nangbu yaraba de hojiksu ai nangga punal jaminaba nangga punai himinaba ngomgine tasengna ai ngonda sengna ngawre thebe aduga amana ai nangbu thamui sengna nungsiya thebe tuk nang na aigi pusi ufangan kibani nang na chana chuna tu nang kajit po iyo ko tatan nang tuk nungut chama na piwa chana puri nang kanba nang na tumirugi mai nang na pamuwi chana nang ina chana chuna su lasala chana pamukang muwi chano ano nga nang ina pusi kaya mo kakat mo nang ipusi na puta muwi chano ay pulis na takari nang yun na takari nang ang patuno Bibi, nangmonda ina patana haiba sibokta nangna yadrabanina aishuna walaude aina pane mangjaga doripse nangni aduga nangi phonda video makha aina thakibane edit jawdraba aduda amutang yong aduga wado hairo kariguma nangna aigi matangda kanagumba miyoi amada hek hairakpada nang masigi video se mayamda loinama thadokani aina nangi punsigi nang nasana decision khanjo aduga nang ai wari pumasu mayamda haidorakani nangi oina masa
mase nangi lambi ge tamne kanto aduga nangna tumina laithoko natrabadi nangi phajaba maithong duda amuba kali dagani aina nangbu rep tokhiba leite even nangna police taklabasu nangi na phamda proof leite aina nangi na sa sokibada su doctor amata na phao proof piba ngamai aduga aingonda ka hena jo singna kano leiriba nangi fi thongdraba video call asigi video ase aina aigi sak ase khumjillaga thadorakpada nangi mafam chenbam leiroi aduga wari se sidada losensi nangso aingonda mona call ngasidagi tarokano aduga video se ka uhairagana ibaini ngahangi mafamdada amutanga unasi aduga nangi video se nangna sana kakso nang wase swaida loisala saragana aigi account number da 50,000 kapo adu weragasu nangi video se aikake aduga nangna ka hina thabak tarok lagana video se maymna plus ai phone thamlage 50,000 piba ngamlagana piro natragana ngahamu nakhiba mafamda amutanga aigi apamba se piyo adu werabadi ai nangi nafumda amugana yeroi hojikti nangi punse ai khutale nang loge khalambane adubo nang na ingonda sahonkhre matam menkhre veve ai phone thamage wakhan muna khalo nangi video clip se mayamna thadon drabadi aina ngamata ivani gi warisu saidlo singadabani makhata banana anam kalagana nangi punsi do nana sana khandarabi thamage ko asuna darubana igi punda blackmail toroki ai phone da mana thakliba ai ke lem chatrabo phi thong drabo video call ki 1 minute muki video duna mani phone da damki toroki ai gi tawna ai na tokjruban ai na phakjabni phataba gamung drabo ai gi khong thang duna ai na magi mafamda karisu tawu ngumkiti kuna pariba phone ado thuai natana adu aina saunaga sanabu wari singdo ekhute hena tarame gari makhola mata ena yengubata tayai do gari thaudu khibagi orame mayamna phingna thaudu ki amarom dana egi punchi ki lambi gi awaba amarom dana tayana thokiba gari aduna kadaida mana lapada kayam kuido aduga aigi konjel sina kayam kana wari sakhiba akiba magi mathakta akiba ida kita adudagi